Malemgi Khwaidagi Saba City Chamagi Manungda Mariputara Nipandi India the Leire Haina AQI in Data na Phongdorakli. Data Sigi Matung inna Malem Pumbagi Oina Saba Hengalakli Basida Kaleni Matamda Shiriweb Kaya Lagli Basigi Epicenter India no Irakli Haidi. India gi Mapam Ayambada Celsius degree 40 gi Matakta Sakibaga Loinana Hiriweb ki Kudong Chada Bakaya Miamda Mayok Nagadari Haidi. Khwaidagi Saba City Singi Manungda Uttar Pradesh ki Oraya Madi Auraya Rajasthan ki Jalsarmi Ramadi Falodi Yaudi Haidi. Shiriweb Vasi Lakaduriba Numitari Niasida Delhi Uttar Pradesh Yauna Central India da Dumak Laikigani. Adumoinamak Northeast Lamdam Dadi Nung Tabana Maram Oiraga Nungsagi Maisadagi Karamakai di Safagani Haidi. Ningsing Bayabadi Indian Meteorological Department IM Dinasu Nungsagi Maisaga Mari Lainaba Layong Kayadagi Chukshinaba Su Poktak Pikiba Laikrabani.